Hi guys, welcome back to my channel. Ngasiju mayamgidamaktha Nurai haiba wari makhak puduna lakchari. Aduga wari se pathokchaba matamda soikhiba yarogasu mayamna ngakpigani. Adudi ngasigi oina Nurai haiba wari se mayam punna taminarase. Ngasidagina chahi kunmuki mamangda khun asida thokhiba thodok kawba ngamlaroidaba warini. Icha manbi icha haina kauki ko ipana. Ichana Nuraigi matangda khangning na hanglabanina ngasi ipana ichagi nafamda wari puma siliraga taro. Matam amada khun ase yamna nungsi shanana ingna chingna falami. Nurai khun asida khwaidagi masak matau fajabi nupi ama oirami. Mahak aigidi asengba marupni. Aikhoigi khun asida Polen kauba nupa ama leirami. Mahak yamna phattaba nupi angangda nattaba minyang yingba nupa amani. Polen na Nurai bu pami. Nuraigi mafamda nusi pami haina toina hairakhi. Adubu Nurai ni yaba kauba leiramkhide. Matam amada Nurai aikhoiga yumthangnaduna leirami. Aikhoigi nakanda leiriba hingkhol ase Nurai hoigini. Nongma aigi ima masangamdaduna leirami. Ada Nurai aikhoida lakladuna imagi mating pangduna leirami. Numit aduda Polengi ahal laman tharakladuna Nurai bu Polengi haina singnaba lakhi. Nuraigi ima pabungna Polengi ahal singa wari watai sabada Nuraigi pabungna machanupigi wa ama taraga chapchabi wa ase haijarage hayeng sengak lengthokpiro haina hairamki. Wari pumba Nuraigi mafamda tamlammi ima pabungna. Adubu wari adu tabada Nuraidi sawona mai haurami. Nuraigi matau adu ubada pabungna hairai. Fare isana asu pamjadrabasibu hayengse haidokhrage ichana yaningdroi haina. Kaisu khalunuda isasidi ipana ichagi ningba thunghanganida. Nong ngalaga Polengi ahal singa mulakhi. Nuraigi pabungna masana yaningdroi ichanupigi su ningjaba ama leiramle warobiba yade haina hairamki. Ada Polengi pabungna hairakhi. Nachanupina aigi ichada leiba fangjabadi maraibak fabane. Aigi imungna kari watladana masa pumba sanana yumhangene kaisu leitaba noigumanasu asumna hairakhi. Asigumba usitaba wangang adu tabadadi Nuraigi pabung mai hauraduna thina ngangaga thadokhirami Polengi mapabu. Polengi mama mapa animak mahi heiba posem jadu tawba heiba ngaktani. Polengi mapa yamna sauna mayumda hanki. Numit adudagini Nuraigi imungbu machetana thugaiba horakhiba Polengi mama mapana posem tawsinduna. Numitugi numidangda Nurai aikhoida punna TV yengduna leminarami. Pung 9 muk taraklei. Nuraina thengjilae ai chalage sumang phauda thindokfiu laona aingonda hairaki. Aisu hoi hairaduna mabu sumang phau thindokle. Aina sango si yoradi yaranidana. Nuraina yare ibungona hairaki. Magi mataudu ubada aina haiphet noklei. Aina amu phagi tawune sango Nuraina hai. Adugadi Nuraido mayum lomda onsillaga chap yungna leptuna laikhi. Aidi ma saurobay ningladuna magi manakta changsillaga Nurai sauranose law angang machatawna ningai tawraga lei hairaduna magi makhut ado pairaga chingloi. Madi sunglak lakte aina chinglabasu. Aina onthorokpadadi Nuraido masam pumba mamairomda thadaraduna masa thak niktuna leiramki. Aina he onthorokpada adumaina leiramabadudadi aidi khangprek khangladuna laukhi. Adagidi Nurai ado sor thavet makhol thokna holaduna mayumda khonglei thukna sangki. Aisu mana adumna sangkhiba aduda pakhaladuna Nurai hoida sanglaga ima
ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯧꯏ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯊꯣꯏꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯄꯥꯕꯨꯡ ꯅꯨꯔꯩꯗꯣ ꯍꯥꯏꯅ ꯍꯥꯏ꯫ ꯄꯥꯈꯠꯄꯅ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯉꯝꯂꯝꯗꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯨꯔꯩ ꯀꯩꯗꯧꯔꯒꯦ ꯅꯣꯏꯗ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯍꯧꯕꯗꯥꯏꯅꯦ? ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡ ꯅꯨꯔꯩꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯏꯃꯨꯡꯗ ꯕꯕꯞ ꯆꯪꯈꯤꯕꯅꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯄꯥꯈꯠꯂꯗꯨꯅ ꯏꯆꯥ ꯀꯩꯗꯧꯔꯦꯕ? ꯆꯪꯉꯨ ꯃꯥꯒꯤ ꯀꯥꯗ ꯑꯝꯇ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯔꯩꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯆꯪꯂꯨꯕꯗꯗꯤ ꯅꯨꯔꯩꯗꯣ ꯂꯩꯔꯝꯈꯤꯗꯦ꯫ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯀꯥꯗꯁꯨ ꯂꯩꯇꯦꯅꯦ ꯁꯤꯗꯤ, ꯑꯝꯇ ꯊꯤꯁꯤꯁꯦ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏ, ꯄꯥꯕꯨꯡ ꯑꯩꯅ ꯅꯨꯔꯩꯕꯨ ꯁꯨꯃꯥꯡꯐꯥꯎ ꯊꯤꯟꯕ ꯊꯣꯛꯂꯛꯄꯅꯦ, ꯑꯗꯨꯒ ꯃꯥꯗꯤ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯏꯃꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯈꯤꯕꯅꯦ꯫ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯂꯥꯏꯒꯨꯝꯕ ꯑꯣꯛꯅꯕꯁꯨ ꯃꯥꯜꯂꯦ꯫ ꯊꯣꯏꯕ ꯅꯪꯅꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯦ, ꯂꯩꯇ꯭ꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯄꯥꯕꯨꯡ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯗꯨꯅ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯅꯨꯔꯩꯗꯣ ꯁꯥꯖꯤꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯕꯨꯡ ꯅꯨꯔꯩꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯅꯨꯔꯩꯒꯤ ꯐꯤꯕꯝꯗꯣ ꯎꯕꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯞꯂꯗꯨꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ, ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯅ ꯂꯥꯎꯔꯝꯈꯤ꯫ ꯑꯩꯅ ꯄꯥꯈꯠꯅ ꯏꯃꯥ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯤꯇ ꯆꯨꯈꯠꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏ꯫ ꯏꯃꯥꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯥꯏꯔꯗꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯃꯩ ꯆꯨꯈꯠꯂꯛꯈꯤ꯫ ꯆꯥꯛꯈꯨꯝ ꯄꯨꯝꯕ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯂꯦ, ꯑꯗꯨꯒꯗꯤ ꯅꯨꯔꯩꯗꯣ ꯀꯟꯅ ꯂꯥꯎꯔꯛꯂꯒ ꯁꯥꯏꯖꯤꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯇꯥꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯧꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯉꯥꯛ ꯃꯥꯡꯈꯤ꯫ ꯄꯥꯕꯨꯡꯅ ꯊꯣꯏꯕ ꯆꯠꯂꯣ ꯇꯥꯏꯔꯦꯟ ꯃꯁꯥ ꯈꯔ ꯍꯦꯛꯂꯛꯑꯣ꯫ ꯑꯩꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯗꯨꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯣ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯆꯥꯏꯁꯦꯟꯗ ꯍꯥꯞꯂꯒ ꯄꯥꯕꯨꯡꯗ ꯄꯤꯔꯦ꯫ ꯄꯥꯕꯨꯡꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯂꯗꯨꯅ ꯅꯨꯔꯩꯒꯤ ꯃꯁꯥꯗ ꯈꯤꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ, ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯔꯩꯅ ꯏꯃꯥ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ, ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯂꯥꯛꯑꯣ ꯇꯨꯝꯅꯕ ꯇꯧꯔꯁꯦ, ꯏꯃꯥ ꯐꯝ ꯊꯥꯕꯤꯔꯒꯦ ꯍꯥꯏꯔꯗꯨꯅ ꯅꯨꯔꯩꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯨꯝꯍꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯨꯔꯩ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯊꯣꯏꯕ ꯑꯩ ꯉꯔꯥꯡ ꯀꯩꯗꯧꯒꯦ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯑꯩꯅ ꯅꯨꯔꯩ ꯅꯪ ꯉꯔꯥꯡ ꯂꯥꯏ ꯑꯣꯛꯅꯗꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯑꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯗꯅ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯅꯨꯔꯩꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗ ꯍꯥꯏꯅ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯃꯥꯡꯗ ꯊꯣꯛꯂꯗꯨꯅ ꯁꯤꯡ ꯈꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯁꯤꯡ ꯈꯥꯏꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯔꯩꯒꯤ ꯃꯃꯥ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯈꯪꯍꯧꯗꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅ ꯅꯨꯔꯩꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯥꯗꯣ ꯃꯕꯨꯛꯇ ꯄꯥꯏꯔꯒ ꯁꯣꯔ ꯊꯤꯡꯉꯝꯃꯤ꯫ ꯑꯩꯅ ꯄꯥꯕꯨꯡꯒ ꯅꯨꯔꯩꯒ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯔꯩꯒ ꯄꯥꯕꯨꯡꯒꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯨꯔꯩꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯨꯝꯕꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯩ ꯇꯞꯅ ꯇꯞꯅ ꯆꯤꯡꯅꯔꯛꯄ ꯍꯧꯔꯛꯈꯤ ꯄꯣꯂꯤꯟꯒꯤ ꯏꯃꯨꯡꯕꯨ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯍꯦꯛ ꯍꯥꯏꯔꯨꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯗ ꯋꯥꯜꯀꯤꯡ ꯆꯠꯅꯕ ꯍꯥꯏꯅ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯅꯨꯔꯩꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯃꯁꯥꯗꯣ ꯐꯔ ꯍꯥꯏꯔꯗꯨꯅ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯄꯥꯈꯠꯂꯗꯨꯅ ꯅꯨꯔꯩ ꯍꯥꯏꯅ ꯀꯧꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯔꯩꯅ ꯑꯩꯕꯨ ꯀꯟꯅ ꯏꯜꯂꯛꯈꯤ꯫ ꯑꯩ ꯃꯥꯅ ꯏꯜꯂꯛꯄꯗꯨꯗ ꯎꯈꯣꯡꯗ ꯌꯩꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯗꯨꯅ ꯅꯨꯔꯩꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯅꯨꯔꯩ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯅꯨꯔꯩꯅ ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ? ꯁꯦ ꯑꯝꯇ ꯐꯝꯃꯨ, ꯂꯥꯏꯕꯛꯇꯨ ꯎꯗ ꯌꯩꯁꯤꯜꯂꯦꯒ ꯇꯥꯔꯒ ꯂꯩꯔꯝꯃꯦꯅ ꯅꯪ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯤꯗꯥꯛꯀ ꯇꯩꯕꯤꯔꯝꯃꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯐꯝꯊꯩ꯫ ꯉꯥꯛ ꯂꯩꯔꯒ ꯅꯨꯔꯩꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯛꯈꯤ, ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯤꯐꯠꯇ ꯐꯣꯂꯦꯟ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯅꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫
ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯕꯨ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯈꯪꯅꯤ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯅ ꯄꯣꯂꯦꯟ ꯍꯣꯏꯒꯤ ꯍꯤꯡꯈꯣꯜꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯑꯉꯧꯕ ꯐꯤ ꯁꯦꯠꯂꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯎꯔꯛꯈꯤ꯫ ꯑꯩꯅ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯄꯣꯂꯦꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯄꯣꯂꯦꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯈꯪꯂꯕ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯒꯅꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯑꯩꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦꯗꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯐꯠꯇꯕ ꯂꯥꯏ ꯑꯁꯦ ꯊꯥꯖꯤꯟꯗꯨꯅ ꯑꯣꯠꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯅꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯈꯤ꯫ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎ ꯇꯥꯔꯛꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯏꯈꯨꯠ ꯑꯁꯤꯅ ꯍꯥꯠꯂꯁꯤꯔꯣ ꯍꯥꯏꯅ ꯐꯥꯎ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯈꯜ ꯐꯥꯊꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯤꯌꯥꯏ ꯀꯜꯂꯕ ꯊꯋꯥꯏ, ꯅꯪꯅ ꯊꯋꯥꯏ ꯑꯁꯤꯗ ꯆꯪꯂꯗꯨꯅ ꯊꯋꯥꯏ ꯃꯆꯥ ꯑꯁꯤꯕꯨ ꯋꯥꯍꯜꯂꯨ꯫ ꯈꯨꯌꯨꯝꯁꯤꯗꯕ ꯊꯤꯜ ꯂꯩ ꯌꯋꯥ ꯑꯁꯤꯕꯨ ꯏꯜꯂꯨꯍꯦ, ꯁ꯭ꯋꯥ!" ꯑꯩꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯜꯂꯛꯈꯤ, ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯑꯁꯦ ꯅꯨꯔꯩꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯕꯞ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯔꯩꯗꯣ ꯁꯨꯃꯥꯡꯗ ꯈꯨꯖꯥꯝ ꯌꯥꯎꯕ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯔꯩꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯣ ꯊꯥꯗꯔꯛꯈꯤ꯫ ꯅꯨꯔꯩ ꯈꯣꯟꯖꯦꯜ ꯑꯅꯤ ꯑꯍꯨꯝ ꯐꯥꯡꯂꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯄꯥꯕꯨꯡꯁꯨ ꯆꯦꯟꯊꯣꯔꯛꯂꯗꯨꯅ ꯅꯨꯔꯩꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯩꯅ, "ꯄꯥꯕꯨꯡ, ꯅꯨꯔꯩꯁꯤ ꯉꯥꯛ ꯐꯥꯔꯝꯃꯣ, ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯒꯦ" ꯍꯥꯏꯅ ꯑꯋꯥꯡꯈꯨꯜꯗꯒꯤ ꯃꯥꯏꯕꯕꯨ ꯀꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯔꯩꯅ ꯃꯥꯏꯕ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯅꯨꯔꯩꯒꯤ ꯃꯁꯥꯗ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯀꯜꯂꯝꯃꯤ꯫ ꯅꯨꯔꯩ ꯇꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯨꯝ ꯑꯁꯤ ꯍꯤ ꯌꯥꯏ ꯀꯜꯂꯕ ꯄꯣꯠꯁꯦꯝ ꯈꯔ ꯂꯩꯔꯦ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯁꯤ" ꯍꯥꯏꯔꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯅ ꯍꯟꯈꯤꯕꯗ ꯍꯤ ꯌꯥꯏ ꯀꯜꯂꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯏꯕꯒꯤ ꯊꯋꯥꯏꯕꯨꯁꯨ ꯂꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯏꯕ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯄꯨꯝꯕꯗ ꯇꯝꯂꯝꯈꯤ꯫ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯁꯥꯎꯃꯜꯂꯗꯨꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯄꯣꯂꯦꯟꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯈꯤ꯫ ꯃꯩ ꯊꯥꯕ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯄꯣꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯗꯅ ꯄꯣꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯔꯩꯗꯤ ꯍꯤ ꯌꯥꯏ ꯀꯜꯂꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯅ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯄꯤꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯔꯩ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡꯂꯒ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯦ꯫ ꯅꯨꯔꯩꯒꯤ ꯄꯥꯕꯨꯡ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯔꯩꯒꯤ ꯕꯕꯥꯗꯣ ꯅꯨꯔꯩꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯉꯛꯁꯝꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯈꯣꯟ ꯀꯜꯂꯞꯅ, "ꯅꯨꯔꯩ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯕꯨ ꯉꯥꯎꯔꯕꯣ?" ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯅꯨꯔꯩꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯨꯔꯩ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯗꯨꯅ, "ꯄꯥꯕꯨꯡ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯅ ꯀꯞꯂꯛꯏ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯅ ꯀꯞꯂꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯅꯨꯔꯩꯒꯤ ꯄꯥꯕꯨꯡꯕꯨ ꯄꯣꯠꯂꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯔꯩꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯦ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯏꯕ ꯀꯌా ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯤꯗꯤ ꯍꯤ ꯌꯥꯏ ꯀꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯇ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏꯁꯨ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯗꯨꯅ ꯊꯋꯥꯏ ꯊꯥꯍꯟꯕꯁꯨ ꯇꯞꯅ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝ ꯇꯞꯅ ꯁꯨꯝ ꯍꯣꯡꯅꯈꯤ꯫ ꯈꯨꯜ ꯑꯁꯦ ꯃꯤ ꯏꯔꯩ ꯂꯩꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯌꯨꯝ ꯍꯣꯡꯂꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎ ꯈꯟꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯃꯛꯇꯤ ꯍꯣꯡꯈꯤꯗ꯭ꯔꯦ꯫
ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯅꯣꯡꯃ ꯏꯝꯐꯥꯜꯗꯒꯤ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯂꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕ 4 ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ 6 ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯝꯂꯤ ꯇꯧꯔꯦ꯫ ꯅꯨꯔꯩꯒꯤ ꯏꯃꯨꯡꯗ ꯆꯪꯂꯨꯕꯗ ꯅꯨꯔꯩꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯩꯈꯣꯏ꯫ ꯅꯨꯔꯩ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯏꯕꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯨꯔꯩ ꯍꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯅꯨꯔꯩꯗꯣ ꯌꯨꯝ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯀꯤꯃꯜꯂꯗꯨꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯅꯨꯔꯩ ꯌꯨꯝꯊꯛꯇ ꯂꯩꯔꯦ" ꯍꯥꯏꯅ ꯍꯥꯏ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ "ꯀꯤꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯣꯜꯂꯝꯃꯤ꯫ ꯅꯨꯔꯩ ꯌꯨꯝꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯪꯂꯛꯈꯤ꯫ ꯃꯃꯤꯠ ꯈꯥꯅ ꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯩꯗꯤ ꯀꯤꯕꯅ ꯀ꯭ꯂꯥꯞ ꯊꯛ ꯅꯤꯛꯈꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯀꯜꯂꯞꯅ ꯆꯞ ꯃꯥꯟꯅꯅ ꯁꯣꯜꯂꯛꯏ꯫ "ꯍꯦ ꯍꯤ ꯑꯩ ꯀꯜꯂꯕ ꯊꯋꯥꯏ, ꯅꯪꯒꯤ ꯁꯥꯟꯅꯐꯝ ꯅꯠꯇꯦ, ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ, ꯅꯍꯟꯐꯝꯗ ꯍꯜꯂꯣꯍꯦ, ꯍꯥ ꯍꯨꯡ ꯁꯤꯗꯕ ꯆꯠꯈ꯭ꯔꯣꯍꯦ" ꯍꯥꯏꯔꯗꯨꯅ ꯃꯩꯕꯨꯜ ꯄꯥꯏꯔꯗꯨꯅ ꯅꯨꯔꯩꯒꯤ ꯃꯁꯥꯗ ꯃꯤꯡꯀꯨꯞ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯔꯩꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯣ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯗꯨꯅ ꯑꯃꯨꯕ ꯃꯆꯨ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯔꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯡꯅ "ꯏꯆꯥꯁꯦ ꯏꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯣ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ" ꯍꯥꯏꯅ ꯊꯧ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯧ ꯇꯧꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯔꯩꯕꯨꯁꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤꯡꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯔꯩ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯨꯝ ꯍꯣꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯜꯂꯛꯂꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯅꯨꯔꯩꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯂꯝꯈꯤ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯔꯦ꯫ ꯅꯨꯔꯩꯒ ꯑꯩꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯝꯕꯗꯣ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯐꯪꯈꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯅꯣꯛꯅ ꯈꯦꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯀꯟꯅ ꯅꯥꯔꯝꯈꯤ꯫ ꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜꯒꯤ ꯌꯨꯝ ꯕꯔꯥ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯔꯗꯨꯅ ꯏꯆꯥꯕꯨ ꯂꯥꯌꯦꯡꯈꯤ꯫ ꯏꯆꯥꯁꯨ ꯅꯥꯕ ꯐꯔꯛꯂꯝꯈꯤ꯫ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤ ꯑꯩꯈꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯔꯤꯉꯩꯗ ꯈꯨꯠ ꯁꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯉꯥꯛ ꯈꯨꯠ ꯊꯥꯗꯣꯛꯄꯗ ꯏꯆꯥꯗꯣ ꯃꯇꯣꯟꯇ ꯀꯣꯏꯆꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯎꯍꯧꯈꯤꯗꯦ꯫ ꯄꯩꯁꯥ ꯄꯤꯕ ꯂꯣꯏꯔꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯔꯩꯒ ꯑꯩꯒꯅ ꯄꯥꯈꯠꯂꯗꯨꯅ ꯏꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯕꯕꯞ ꯂꯥꯛꯂꯝꯃꯤ ꯅꯨꯔꯩꯒ ꯑꯩꯒ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯅꯨꯔꯩ ꯒꯥꯔꯤꯅ ꯊꯣꯝꯈꯤ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯊꯋꯥꯏꯁꯨ ꯊꯥꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯏꯆꯥ ꯃꯥꯟꯕꯤ ꯅꯨꯔꯩꯒꯤ ꯋꯥꯔꯤ ꯍꯥꯏꯕꯗꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯡꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤ, ꯅꯆꯥ ꯃꯥꯟꯕꯤ ꯅꯠꯇꯤꯌꯦ, ꯑꯩꯁꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯅꯆꯥꯅꯤ" ꯍꯥꯏꯅ ꯀꯞꯂꯛꯈꯤ꯫ ꯊꯣꯏꯕꯁꯨ ꯀꯞꯂꯗꯨꯅ "ꯀꯔꯤ, ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ" ꯍꯥꯏꯔꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯀꯞꯆꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ꯫